Armed Forces Special Power Act masi mayokta Manipur gi miyamna leirakpasi kuire even ai samak naharol thodang aina cover ba Delhi newspaper ma tobukanda aigi headline aigi theme do sa dedicated for the cause of human rights togjarakpani matamduda press ekoi editor ga se press office da fazana editor oiragi ibagi khudong chaba bokpidaba building mathakta army car ga laini manungda commando changakani mi ma changbuda hangni tawni torkana kai democratic right chi khoi da laiter madugi dagi khoi dum masi fight torga ilakhibani just like khabar toringi matam dagi hojik tawri shu ai sungai kramai tawdana Manipur gumba yamna princely kingdom oiramba aduga hoi merger agreement tawrba matungda aikogi Manipur da central government central gi matamdugi leadership ne yangam mi ngoi ai madu yaningde ai hoji phawda madugi ningdon pombo doi hagas house ki tang phongdok maramdi princely kingdom lo ina leirame merge tawre fazan madugi status sama pira kana respect pira kana thamam matamda ngasi Manipur lang isi langa moina lowi Parsi state oina thame then the union territory oina thamakan 1950 Manipur do masigi Armed Forces Special Power Act imposed ogibasi 1970 central kanagi sarkar legi do yamna dum biro ai masjid party makti paninde moina matamdu da khoji kramai ubno ise khoisi ai hujik choi question to 1970 28 9 1970 duni Manipur North District aduga Manipur West Manipur East Mao West subdivision Manipur North District of Manipur hana torkanda sigi Armed Forces Special Power Act thamjal given sigi actually yauriba tawriba du ngasai honorable member na hai sathi khraba mi ma chungne yena hatpada madugi case to where the complaint to where the yam inhuman doiba draconian law is the higher posting makha dai khoi suffer to gum yama not only in the hills see exi makha da suffer to rupadi valley the so hill the so adugi manaba saitheng sathina funky madumang nabu miyoi kayana Pungama tawai time extended vision. Armed Forces Special Power Act mayokta agitation to ki even self immolation to ki or dharna say tara mari yamna miyoi ba ma da satkadaba miyoi ba ma da panbiya ba adugumba ek na tab haitar aduna hantak sar aina panjaning bada hanagi colonial time gi criminal laws criminal gi action hantak honorable prime minister Modi ji gi makhada ek ahum criminal law ek ahum samtok re hariba samtok pasida khara humanitarian lom da emphasis piba dignity miyobagi ngakpa justice piba adugumagi pot yawba law ahum semtokre hojiki Armed Forces Special Power Act na Manipur da thengnariba awaba sing sa hanta ai nahan panjabado hojiki valley da oireba phibam tawriba phibam nahan third me dagi tawriba situation sida agency kharana di valley da su yam kanna masi Armed Forces Special Power Act thammoi si yam kanna other pressure tawre agency kharana hojik leiba normal law sina normal action na dil tawbada ngamoi aduna Armed Forces Special Power Act se valley gi leiba se su thamjal law se agency kharana yam kanna ada even just aigi mangda aina no ado ikhoina hojik chingi jaga da leiba si bawda lokthok yo na haraga
ꯑꯗꯨ ꯇꯧꯕꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯅ ꯅꯪ ꯀꯟꯇ꯭ꯔꯣꯜꯗꯤ ꯉꯝꯗ꯭ꯔꯒ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯚꯦꯂꯤꯗ ꯂꯣ ꯂꯩꯔꯤꯕ꯭ꯔꯥ ꯅꯣꯡꯃꯩ ꯄꯥꯏꯕ ꯑꯗꯨ ꯑꯗꯥ ꯑꯩꯅ ꯍꯥꯏ ꯁꯥꯔ ꯁꯤꯗꯤ ꯅꯍꯥꯟ 3rd ꯃꯦꯗꯒꯤ ꯂꯥꯛꯄ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯈꯤꯕ ꯍꯥꯠꯈꯤꯕ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯍꯥꯠꯅꯕꯗꯨꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯗ ꯈꯔ ꯂꯩꯈꯤꯕꯗꯒꯤ ꯕꯦꯁꯇꯦꯠ ꯏꯟꯇꯔꯦꯁꯇꯦꯠ ꯒ꯭ꯔꯨꯞ ꯈꯔꯅ ꯃꯁꯤ ꯁꯥꯟꯅꯕꯅꯤ ꯑꯩ ꯇꯞꯅ ꯇꯧꯔꯒ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯇꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯇꯝꯄꯥꯛꯀꯤꯗꯁꯨ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯁꯥꯍꯕ ꯀꯔꯤ ꯍꯥꯏꯅ ꯑꯩ ꯅꯍꯥꯟꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯝꯃꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯄ ꯀꯥꯟꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯑꯩꯁꯨ ꯚꯥꯞ ꯇꯥꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔ ꯂꯣꯀꯦꯁꯣꯔꯅꯁꯨ ꯍꯥꯏꯒꯗꯤ ꯏꯖꯨꯀꯦꯁꯟꯒꯤ ꯃꯇꯥꯡ ꯑꯗꯨ ꯑꯗꯥ ꯑꯩꯅ ꯍꯥꯏꯔꯦ 3rd ꯃꯦꯒꯤꯗ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯏꯔꯥꯡ ꯂꯥꯡꯅꯕꯗꯨꯗꯩꯗ ꯃꯥ ꯑꯉꯝ ꯑꯉꯝꯕ ꯇꯧꯅꯕꯒꯤ ꯑꯗꯨꯒꯤ ꯆꯠꯊꯔꯛꯄꯗ ꯈꯤꯇꯪ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯇꯧꯒꯦ ꯑꯃꯗꯤ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯦꯖꯦꯟꯁꯤꯁꯤꯡꯗꯨꯗꯤ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯗꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯋꯥꯔ ꯊꯝꯃꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯒꯗꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯃꯤꯁꯦ ꯍꯥꯠꯂꯒ ꯐꯥꯕ ꯀꯥꯞꯄꯗ ꯀꯥꯞꯄꯒ ꯐꯥꯔꯒ ꯍꯥꯠꯂꯒ ꯃꯗꯨꯅ ꯑꯆꯨꯝꯕ ꯄꯣꯔꯛꯑꯃꯗꯤ ꯅꯍꯥꯟꯅ ꯄꯣꯔꯛꯑꯃꯅꯤ ꯁꯥꯟꯇꯤ ꯄꯣꯔꯛꯑꯃꯅꯤ ꯃꯌꯥꯝ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯠꯈ꯭ꯔꯦ ꯑꯗꯨ ꯉꯥꯛꯇꯅ ꯌꯥꯔꯣꯏ ꯑꯗꯨꯅ ꯈꯔ ꯍ꯭ꯌꯨꯃꯟ ꯑꯦꯄ꯭ꯔꯣꯆ ꯑꯃ ꯍꯧꯖꯤꯛꯀꯤ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯍꯥꯏꯗꯣ ꯑꯩ ꯏꯟꯗꯣꯔꯁ ꯇꯧꯏ ꯕꯠ ꯂꯨꯕꯗꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯋꯥꯔ ꯑꯦꯛꯁꯤ ꯁꯤꯗ ꯇꯥꯡꯀꯛ ꯀꯌꯥꯔꯛꯇꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯈ꯭ꯔꯤꯁꯦ ꯗ ꯁꯦꯝ ꯑꯦꯛꯁꯤ 28/9/1970ꯗ ꯊꯝꯖꯤꯜꯂꯛꯑꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔ ꯅꯣꯔꯠ ꯗꯤꯁꯇ꯭ꯔꯤꯛ ꯃꯥꯎ ꯋꯦꯁ ꯃꯥꯎ ꯁꯕ ꯗꯤꯕꯤꯖꯟ ꯑꯗꯨ ꯑꯗꯥꯗ ꯊꯝꯖꯤꯜꯂꯦ ꯗꯦꯟ ꯗ ꯁꯦꯝ ꯑꯦꯛꯁꯤ ꯍꯣꯜ ꯁꯗꯔ ꯍꯤꯜ ꯁꯕ ꯗꯤꯕꯤꯖꯟꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯅꯣꯔꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤꯗ 15 ꯑꯣꯛꯇꯣꯕꯔ 1970ꯗ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟ ꯇꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯦꯛꯁꯇꯦꯟꯗꯦꯠ ꯗ ꯍꯣꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯥꯎꯠ ꯗꯤꯁꯇ꯭ꯔꯤꯛ ꯖꯤꯔꯤꯕꯥꯝ ꯃꯅꯤꯄꯨꯔ ꯁꯦꯟꯇ꯭ꯔꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯎꯅ ꯇꯦꯡꯅꯧꯄꯜ ꯌꯥꯎꯅ 1978 ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯔꯤꯕ ꯑꯣꯔ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍ꯭ꯌꯨꯃꯟ ꯚꯦꯂꯨꯁꯤ ꯈꯟꯗꯕꯗꯧꯅ ꯑꯩꯈꯣꯏꯗꯁꯨ ꯃꯗꯨ ꯑꯩꯁꯨ ꯐꯤꯜ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯑꯁꯄꯥꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯔꯦꯂꯤ ꯃꯌꯥꯝ ꯑꯃ ꯏꯚꯟ ꯑꯩꯈꯣꯏꯃꯛ ꯃꯗꯨꯒꯤ ꯑꯦꯖꯤꯇꯦꯁꯟꯗ ꯌꯥꯎꯔꯛꯄ ꯃꯤꯁꯤꯡ ꯑꯩ ꯌꯥꯝ ꯀꯟꯅ ꯏꯂꯥꯕꯣꯔꯦꯠ ꯆꯠꯂꯔꯣꯏꯒꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯗ ꯑꯩꯅ ꯊꯥꯖꯕ ꯊꯝꯖꯔꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ 3 ꯑꯃꯁꯨ ꯁꯦꯝꯗꯣꯛꯈꯤꯕ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯅꯧꯕ ꯄꯥꯁ ꯇꯧꯔꯛꯏꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ 3ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤꯗ ꯕꯦꯁ ꯇꯧꯕ ꯗꯤꯒꯅꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯒꯗꯕ ꯍ꯭ꯌꯨꯃꯟ ꯔꯥꯏꯠ ꯉꯥꯛꯄꯤꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛ ꯑꯃꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯕꯤꯌꯨ ꯇꯧꯗꯕ ꯌꯥꯗꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯋꯥꯔ ꯑꯦꯛ ꯃꯛꯁꯤꯗꯤ ꯆꯤꯡ ꯇꯝ ꯍꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯍꯧꯖꯤꯛ ꯈꯔ ꯁꯤꯆꯨꯋꯦꯁꯟ ꯈꯔ ꯐꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ 19 ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 19ꯗꯒꯤ ꯂꯧꯊꯣꯛꯄꯅꯤ ꯍꯥꯟꯅ 4-5 ꯑꯃ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗꯩꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯆꯤꯡꯗꯁꯨ ꯑꯦꯛꯁꯇꯦꯟ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤ ꯆꯤꯡꯗ ꯑꯦꯛꯁꯇꯦꯟ ꯇꯧꯍꯟꯕ ꯍꯥꯏꯕꯗꯤ ꯑꯞꯁꯄꯥꯁꯤ ꯆꯤꯡꯗꯒꯤꯁꯨ ꯂꯧꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯒꯤ ꯄꯨꯛꯆꯤꯡ ꯆꯤꯡꯁꯤꯟꯕꯁꯦ ꯅꯥꯒꯥꯂꯦꯟꯒꯤ ꯀꯦꯕꯤꯅꯦꯠꯅ ꯑꯣꯔ ꯑꯦꯅꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯤꯖꯟ ꯂꯧꯖꯔꯒꯁꯨ ꯁꯤꯗꯤ ꯔꯤꯏꯝꯄꯣꯖ ꯇꯧꯕꯒꯤ ꯃꯥꯒꯤ ꯄꯋꯥꯔꯁꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯄꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯗꯨꯒꯤ ꯁ꯭ꯇꯦꯞꯁꯤ ꯂꯧꯗ꯭ꯔꯤꯉꯩꯗ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯟꯚꯤꯟꯁ ꯇꯧꯕ ꯑꯃ ꯆꯪꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏ ꯌꯥꯝꯅ ꯚꯦꯂꯤꯠ ꯑꯣꯏꯕ ꯄꯣꯏꯟꯠꯁꯤꯡꯅꯤ ꯉꯥꯡꯉꯤꯗꯣ ꯃꯤ ꯑꯁꯤ ꯂꯣꯏꯅ ꯔꯤꯚꯦꯟꯁ ꯃꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩ ꯅꯪꯕꯨ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯋꯥꯈꯟꯗꯅꯦꯕ ꯉꯁꯥꯏꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯃꯣꯃꯦꯟꯇꯝ ꯑꯃ ꯋꯥꯡꯈꯠꯈ꯭ꯔꯤꯁꯤ ꯕꯤꯀꯣꯖ ꯑꯣꯐ ꯗꯤꯁ ꯑꯦꯛ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕ ꯌꯥꯝꯅ ꯏꯟꯍ꯭ꯌꯨꯃꯟ ꯑꯣꯏꯕ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯁꯤꯐꯥꯏꯁꯤꯡꯅ ꯇꯧꯕꯗꯨ ꯃꯗꯨꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯨꯅ ꯍꯦꯟꯒꯠꯂꯀꯥꯟꯗ ꯑꯌꯥꯝꯕ ꯏꯟꯀꯔꯦꯖ ꯇꯧꯋꯦ ꯍꯥꯏꯁꯤ ꯑꯩ ꯃꯗꯨ ꯏꯟꯗꯣꯔꯁ ꯇꯧꯋꯦ ꯑꯩꯃꯛ ꯃꯗꯨ ꯏꯗꯤꯇꯔ ꯑꯩ ꯈꯕꯔ ꯇꯧꯔꯤꯉꯩꯗ ꯏꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯒꯤ ꯀꯣꯏꯁꯟ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯐꯤꯂꯤꯡꯁꯤꯒꯤ ꯄꯨꯔꯥ ꯇꯣꯇꯦꯜꯂꯤ ꯑꯩ ꯂꯧꯁꯤꯟꯖꯔꯒ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯊ꯭ꯔꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛꯀꯤ ꯍꯟꯗꯛꯇꯁꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ 3 ꯑꯃ ꯈꯔ ꯖꯁꯇꯤꯁ ꯄꯤꯕ
dignity ngakpa humanitarian oiba haiba basis da tawrkana semgiba law singgi manungda karino ama khulai paiba singsu leibanina kaisu leibanina peace talk tawgoda boktan budan jale sa peace talk ki nama sida dosi akhoi se pura unrest ama oire everywhere narang Nagaland na saliba rally do Nagaland na saliba rally do khoi Manipur do su tholo ya ninga leide mayam si khang banga maktrap peace talk in amada aduna siso ko yeng da angle amani aduna madugum budu su laksan baya bapot ama koi phajana timma semaga koi government da ladies ko loi sure the even opposition gi members sing su yaw yai timma mani semaga da phajana da home minister ke unarga sai ba pose upspa si Manipur dagi totally lokthok pina ba tobiyo haiba koi approach tong minase aduga huji aina leitroga koi cabinet phamuraga su hayeng moina dagali da reinforce toksulaga di madugi kana ba leiroi aduna aikoi machugi honorable member na haridu ai yajaninge di masina mission prajada sathina wayaba sathina nupi angang da sathina ki helli life unrest wa helli amata hole adu hujikti mo abswa da gi hen ba koi gangbu no hela bra du khangre ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯛꯑꯕ꯭ꯔꯥ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯇꯥꯔꯤꯕꯁꯤ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ CMꯅꯤ ꯍꯣꯝ ꯄꯥꯏꯔꯤꯕꯅꯤ ꯑꯗꯣ ꯌꯦꯡꯒꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩ ꯕꯦꯁ ꯂꯦꯚꯦꯜꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯌꯦꯡꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯄꯤꯜ ꯇꯧꯔꯤ ꯇꯝꯄꯥꯛꯇꯁꯨ ꯊꯝꯖꯜꯂꯣ ꯍꯥꯏꯕ ꯑꯦꯖꯦꯟꯁꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔꯗꯤ ꯗꯦꯜꯂꯤꯗ ꯐꯖꯅ ꯂꯩꯔꯦ ꯍꯥꯏꯁꯤꯃꯗꯤ ꯑꯩ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅ ꯄꯨꯈꯠꯄꯤꯔꯛꯏꯕ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯇꯤꯝ ꯑꯃ ꯐꯖꯅ ꯆꯠꯂꯒ ꯑꯗ ꯋꯥꯔꯤ ꯁꯥꯁꯤ ꯃꯣꯏꯒꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ IBꯒꯤ ꯒ꯭ꯔꯨꯞ ꯑꯥꯔꯃꯤꯒꯤ ꯒ꯭ꯔꯨꯞ ꯑꯗꯨꯒ ꯏꯚꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯦꯔꯒ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏ ꯁꯤ ꯑꯣꯏꯔꯒꯗꯤ ꯍꯦꯟꯒꯠꯂꯛꯄꯅꯤ ꯑꯗꯨꯅ ꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯐꯅꯤ ꯍꯥꯏꯕ ꯑꯗꯣꯝꯗ ꯆꯠꯊꯁꯤꯅ ꯊꯝꯖꯒꯦ ꯁꯔ ꯊꯦꯡꯛ ꯌꯨ ꯁꯔ